Tangdu leitaba hanjul hanaba honarakpada miyamna afaba wakalon amaga loinana manglomda changsinminaba yamnamak mathau tai haina Chief Minister Yumnam Khemchana phongthurakli wafam asing asi Imphal Smart City Limited na sinduna Manipurgi ahan boina Nagamapal da sagatkiba mechanized rotary parking maikum hangdokpagi thoramda mahakna phongdokkibani Thoramadhuda Thangmoiban SG MLA Kumukcham Joy Kishan amadi Chief Secretary Dr. Punit Kumar Goyal Susaru Yaki Thoramadhuga Mari Lainana Chief Minister Yumnam Khemchana Hai Tangdu Leita da Balaibak Amatada Chaukhotpa Purakpa Ngamloi Miyoi Kuzo Kharana Kuki Singa Wari Sanai Haiduna Chai Bangang Kaya Tauki Adubu Sanariba Wari Aduna Highway Singasida Chatpa Yarakpani Afaba Tarakpada Fai Haibangamba Pataba Taubadana Pate Haibangamba Afaba Wakal Khanba Matautai Lamdamasida Tangdu Leitaba Purakpa Haibasi Soipadraba Thabak Amani Masida Tangdu Leitaba Hanjal Hanba Pamdaba Sing Lehorabasu Ing Nachigna Hingba Pamba Sing Amatoina Punsinduna Lamdamasi Mahusagi Pibamda Hanjal Hanaba Honaminasi Gasi Miyamda Sinariba Rotary Parking asi Miyam Naningtina Sizinabiyo Masina Dukan amadi Lambigi Mataida Gari Khamjinduna Thambadagi Lambi Chinba Thogaliba asi Khara Makhaidi Kohan Bangamlagani Hanaso Makatana Fongdoki Panbayabadi Nagamapal Chungkham Lerak Mapada Lairiba Rotary Parking System asi Ministry of Housing and Urban Affairs ki Smart Cities Mission ki Makhada Imphal Smart City Limited na Lupa Crore Nipanga Lakh Nipurom Changna develop Taukibani Sanfam Aduda parking asigi chahi mangagi operation amasung maintenance ki cost yauri facility asida car nifuni thoiga loinana makhong ani panba gari macha hubutara thamba yabagi kudong chaba phanghalli Rotary parking system asi South Korea the best oba dongyang PC ki design the best tauraga LT Elevator Limited na install tobani parking facility asida pamdaba thodok sing thoktana ba tongan ba safety feature kaya yawbaga loinana smart ticketing system amadi cashless transaction mechanism na chingba haptuna miyam the line seasonaba yahalli maimut kiba matamda mathau leptana pangthokpa ngamna ba backup ki khudong chabasu phanghalli Shanti leitaba leba amata sakutpadi ke suyaro lekoi si loina makti nachani ekoi gi marakta percentage agogi prajagi percentage khara madi kuki wari sab chalu the Facebook ki sai bezna utega kuki wari sab chale na wari sadraga di kamaina phawba yadoi no Wari do sanarure aikoi kautong si khanaraga leradi no su chokhaloi ku su chokhaloi haina wari si tamna sanaraga dalam biji phau ngasi yare ine bako aduna aina thamjani si hogi aikoi positive thinking ai afaba tawraga di phai haiba ngamba asoi baduna soi haiba ngamba animak ai judgment tawraga chatraga di aikoi se kogi negative thinking helal lagadi koi samaj si koi sakut pa thin gadrai nahi khali